ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯠ ꯏꯆꯪ ꯆꯪꯗꯅ ꯚꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,10 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯃꯁꯤꯃꯛ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟड ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ꯫ Good afternoon, ELITETV की टेस्ट कार्टून की महामिंग ताबरीस अहम तारामुक चरी मरुन ngasi fala fungu pau se singi cartoon singda cartoon singna kari haini ba kari fonong ba kari wakal khanang ba habdu myam da sadong thamjagi program ne adum टेस्ट cartoon aham de lokhajage akoi Shanghai Express ki onthokpani da haibista onthokpani da hariba cartoon si jengbiyo yam phajaba cartoon ni masi cartoon se akoi mamang du so mukti phongre akoi leitebagi nawna phongdilakpa male adugo phajabani na akoi dum lokhachare Adesida Kuchalipsi Amana Minister Sigi, Ahuki Paston Gardney, Adu Amasina, Huki Kangasana, Nataba, Minister Gimanaka Nakshilakwa, Aduki Sin Nilesada, Kangasana was not about Nakshilak Pasina, Kali Wakanse, Ani Wakanse, Yang Biomna, Mantrigi Manakta, Karayam and Naksange, Kang the Missingna, Mantrigi Marimata, wherever Ningdana, Tabaki, one among Navaduka Pashata Logana, Kalbo Kalamagalena, Mantri Manaks, the Nikoi photo, none of a preski, may have chat Pakot Patanakshilakpa. Amma sina farak taraisina as tanza sida number 2 bukana tawningaida farak taida na hajigi minister gi gat torga chalini eta na thopu ya ponte se prime minister gi chapairo president gi chapairo ata ya ponte da tanza da koi number 2 tawning akpani mo khong hamning akpani yam farak taw poni malem da khwai gi lumba po se kari no da khuna number 2 ni haina haina ni phagi wina tuna magi chi ro tanza sida suna kanda vip ngak ta busu ya da ba sumna kanda khoi gi nature gi lan torokpa ana nature to korokpa je berani masi nature korokpa polum si yam chil lum me hainari ni myam da ama sena sumna kanda myam khangdaba na minister nang chalaga photo da yahung na ba tv thong na ba na myam hona ba ama sena kamaina ngak sedu na I tawra isi kan khan ba anigi khena ba wakhallon duni yam phaja wakhallon ni se mamang su yawrabni adu khoi phajaba ki dum lokhachere yam phajaba wan thokle ba cartoon ne na mathang leisina khoi sana lebaki loire dana haibadani loire dana sida khoi leiriba myam si khoi gi Manipur ki poni ngaktani the only was yakoi Manipur ki sagol sing se kadai lege na hoi chana lampen pata lega nga torom na tha ama chapra ni mitra nga chapra grazing field thajan dana pija dana torom me am se du upai lekte loi thoki bana hanana do moi chana honak pada tholakpa plastic charu ba kari toru me am yaw do sunati ade da moi sida ngangna baduni au bunasu phajada ba lambi da smaina leibasidi poni ni ka haido ikai redana ma haib ni koina Manipur ki poni se malem saktakpa sakol kangjei malemda Manipur na purakpa adu mayam du gi wari aduna Manipur ki poni se tang yam tang ba pangna phangdaba adu ma pona ma oiri sini adu poni masing gi mut ki gadra na pakhatna ribani masi loina ba ton ton ma mayam association leidana ma organization se na mayam honna ribani adida hajil leir khulai si biyo numidang matamda koi lampen rims ro se madam phajna leirabni rims hospital mamangda adagi si gi kano gani taindagi mamangda atai jaga sing Sampat kwa kaithel asai da aya man dum leiba daga sawman gi u for da poni sing sin ikai ra baduni smalem da khuji khwai di phajaba aduni atang mani na ta kana koi leiba khulai si di pamak trena da amaduna hare adudi separate administration tala sirana tongan administration ma leina ba khoi ji leiba sini aduna ani thongna yei bani cartoonist na toy sedam adi leiba sagon gi film je kamai leina thamba at the same time suna kanda ko gi cookie gi tongamba lauba haigadra mayam pulla kanda alo busuna ti ko emile taras jawini ne emile taradu nani hani hana lau thoreido separate administration pa me do ana du gi pa me ku ju sagol mayam gi ba separate administration ma ta ala sira ka haiba yamna
ꯃꯣꯛꯀꯔꯤ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯐꯤꯕꯝꯅꯤ ꯑꯗꯣ ꯋꯥꯍꯟꯊꯣꯛꯇꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝꯅ ꯈꯪꯉꯝꯃꯅꯤ ꯊꯝꯖꯒꯦ ꯃꯊꯪꯗ ꯑꯩꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯕꯗꯨꯅꯤ ꯕꯥꯂꯣꯍꯦꯁꯤꯗ ꯃꯌꯥꯝꯅ ꯈꯟꯅꯔꯤꯅꯤ ꯑꯍꯜ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯃꯣꯏꯅꯁꯨ ꯌꯨꯝꯁꯨ ꯃꯩ ꯊꯥꯕꯤꯔꯦ ꯍꯥꯠꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨ ꯃꯩꯇꯩꯅ ꯆꯥꯛꯀꯧ ꯍꯥꯏꯔꯤꯔꯦ ꯃꯩꯇꯩꯅ ꯆꯥꯛꯀꯧ ꯍꯥꯏꯔꯤꯔꯣ ꯚꯤꯗꯤꯑꯣꯒ ꯀꯥꯞꯇꯅ ꯑꯩꯈꯣꯏ ꯍꯥꯏꯗꯨꯅꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ toan toanba groups in sindana akhoi chingtam ningol chakubagi thorom siam chauna pangthoi ames kona chen bahorokpa mayam thang batang pangthorokpa akhoi ningol chakuba khida nangsel le aduna akhoi chingtam nusi chana lemina dum hona bada na akhoi kuki khangde naga khangde kari khangde loina mak nepali khangde mayam se akhoi chakauna ba chakuba chahi magi manungda mukhak lakpa chak chamina ba tawre du hajiki lani matam sida di akhoi toan toanba lumai selom na su akhoi chakubi na ofam thamgi ba leire do mi gi wakhalom na duni akhoi na phuda sapude ekta dictate to buya roi adu no chako unu du to non mayam mayam gi masa masa duna realize to jara ka de aina to du chu chum mibra hoji leba ke sum chi re tan pham si dai bu ni ngo chako bu chum mibra chum dabra hai bu khanthana ba gi tan jama pi ne adu ni sai sida koi si haji ngal lingai de gi alarming ama pi ho bu ni warning ama akhoi ji handa ke chako du re chako roi dra ching tam chako bu thor pang thu khadra pang thu dra kuki yaw de ra naga di ko roi dori bra hai na chingba toan toan ba khoi wahang ama hangba yam phajaba cartoon amani haidana aigi magedege thamjage mathangda leisina khoi kwelan pawgi as loire haibuduni adeida mutai mana wari sanabani ada nupi sina mai pa da hai moi babung ang nupi mu koira male an haibuduni ba adeida amasina haire madu lanai gi wafam ni na adum sai sida khoi sina lanai gi wafam ni na haiba adum yawba imung manung gi ni dum haiba eno issue ma laga so dunia jai sida lanai gi wafam mujuraga su yum palaba napi na ha leba macha leba amna atopa napi makoiba hindu gi lona toan toan mayam yadaba mayam se lei madu kudim maktu khoi na khoi ramaga akhoi dum napi lon ba khotpa kari ngoksana ba khochana ba yawa de man ha jane ase ai se lanai wafam ne na adudi nupa singa sin ha ye dum koi gere langere ama tawena ajing ado nupi singna dum khanga dum lakpane dum gyan ta kani gyan ta adubu nupa sing su nupi singna amtang se phone na khangde wari sana phangde amaga chatlubude hek tawa thok tor nang adu tawa tawa uktabi adagi ijat leitabi adu tawba na ko moina suna kan nupa sing na tor du di jum balaga atopa marole mari leina me khangde phone ni khangde adagi party to ni khangde hotel da ni khangde mayam se adagi susi mayam se di nupi sing dum khanga le aduga nupi sing nang chatlan sine nupa amaga hekta ada kari feel to adagi se nupa sing nang khangane ba aduna smaina bab tamina ba mathau tai aduna sila nai go fam late nupi sing na hai yum de le nupi sing na wasu nupa ma toro gari manang chapa matam dekta lan thongani sona kan nupa sing na di maning na baga puba kar manung da puba adudi mayam kemta hai ro dum nupi sing na khanga leini nupa ni ko ra nupi da di aduni swai sida nupa nupi khena ba leiri ba aduga mi di chap mana ba nupa na toro gani ya ba nupi na tawri ya dabra hai bi wahang mayam su lakpe yoi duni nupa ra nupi lom bi di adu nupi na nupa lom bi ya dabra kaina hanga ko mayam su yor ne jisi mathang hanga pata ba duna kitang understanding leina na bab le na chamina baduma mathau tabe adana sila nai wafum nate hai wafum ma ssb ba cartoon en thamjage mathang leisina khoi isel express ki nai re hai baduni sida khoi wan thoksi ani thokna puba yai magi yebe lai sida khoi mana hairsi lai re bagi net pidri fau ai siu mafam sida ma se khoi net pidragadi si ma khutang charai helira madum khangdre adagi yebe lai sida adagi hospital na net phang hai dora ko khidang confuse leire a yeng baduna laira bagi net pdf ai se mafam sida hospital na ni leire se leibe sen sida zaman number thai se google gain toroga marks ka hapse le so ron bagi aduna wan tok se dum ani thong adum puba yare ko gi net phang de bagi awa mayam naraba singda adum magi sida oxygen thajan dana net pi bagi mong atraga na khoi hospital sida net phang bagi wafam ani se leigene khale to chap chap ba sing wan tok si kari no hai juma ai ngon kitang chamam na fawe aduna laira bagi net pdf ai se mafam sida na hospital la leibani le report se hospital phang de hippaga le marks uppe koi oxygen gi anu si pot sida duni hospital sida net phangbra haji hospital sing men pina adu ra na traga haibutuma acho hang ma oire patang da leisina khoi kui naron thodangi hawa do leirang do haibutuni meju kuiraba hana phongkraba cartoon ne adubu sum nungai bagi adu artha lebagi khoi hanjan adum lokhatle sida hairisi nupi amaga nupa amaga mate wai sanabani aduda nupi sina haibani mai mla minister hoidoni moi se hai moi babunga tumbada nakokpuda crore hai ko haiba
nakhokpata khoi khadak khoi gi kana ta hai tare snoring to bu hai tare da mai na pas no hai nang suni mohor hai ra hai na abigi MLA mantri sing sina to pisa ji phangna bona bai tare crore da phangna ba crore si ta di lakh si di gi thana ponte MLA minister mayam sing sida thabak pu ha pe kari bu tawre wanu mu bu tawre ano crore na khoi gi tum ba si nakhokpata hai na da ada man amu hai ni pi sing su khu sana pa ba gi chang se dum na tat la bu yan ge le bi ni tat to bu yan ge le bi ni tat pa bu yan me di ya ro da sana ni hare di dum nupi bigini nupi kudi mapu hai bi fom na te nupi bi sing da ya mana sana lu pasi dum pa mi na hai da ne khoi lu hong bu tawro mu tawro nam da gi ing grab da pi pa be le ka ing bu khang de hai da ni da hai na ba lai ba da ne da na pa sing na adu MLA matri sing sina la khok bu da crore na khok pa adu ga bai ni pi sing sina di sana lu pa gi da nang su mohor na sana mohor kya gi lai sa do no aziti sana je dum na tun da gi kari da gi nakong dagi khong dagi kari dagi loina sinaraba adu wafam duni na thamjage mathang da leisina khoi people's chronicle gini friday fun sida khoi gi myam MLA mantri myam si tora meeting lora ka na changle na chaw tawi wafam ne de man haibani every meeting should end up with a big vast nights mana choba cha thakpa ne khai ba thakpa dawlo like this one's mind tawsi what do you say kai khan ge nang bona myam pa mi sini meeting tawra kholaga loisalaga sida achoba party ma night se tawdana chana thana ba thakna chana tawbuso tawsi anang kari khange na mai wari watai chana bagi senduni ado pagi zai cartoon nisina ko gi ni sumba yaram basu yai nataka ningon de wari taw su yai madu du urakanda puthorokpa cartoon ni haina thamsege aur ngasi gi dum bali tv gi test of cartoon ni mahau patanga so lesson jere meng tabiru sumo kana khuram jabol na kaini ne bethang ni jeri pinebesi Adom gari macha darkar oibibra supna gi minute kunthra gi manungda document ichang changdana bespa amadi aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khotong chaba pizare Akupa marol kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si Mangan Biganu ngasi mag contact tobirau terms and condition apply